ꯐꯖꯔꯀꯥꯟꯗ ꯂꯣꯏꯅ ꯇꯤꯛꯊ ꯂꯩꯔꯝꯃꯤꯁꯤ ꯍꯦꯛꯇ ꯂꯣꯛꯑꯝ ꯊꯣꯛꯇ ꯌꯥꯔꯣꯏ. ꯌꯥꯝ ꯄꯥꯝꯃꯤ. ꯉꯥ ꯈꯔ ꯌꯥꯔꯣꯏ ꯊꯨꯗꯦꯛꯑꯒ ꯇꯧꯔꯁꯤꯗ. ꯍꯧꯖꯤꯛ ꯑꯣꯝ ꯌꯥꯔꯅꯤꯌꯦ. ꯂꯣꯏ ꯈꯨꯏꯒꯤꯗ ꯁꯔꯨꯛꯁꯤ ꯇꯤꯟ ꯆꯥꯗꯅ ꯀꯩꯅꯣ ꯇꯧꯔꯦꯕꯁꯦ. ꯑꯣꯝꯕ ꯑꯗꯨꯝ ꯌꯥꯔꯅꯤꯕꯁꯦ. ꯀ꯭ꯋꯥ ꯃꯅꯥ ꯍꯦꯛꯄ ꯀꯥꯕꯗ ꯀꯩꯅꯣ ꯇꯧꯅꯔꯝꯒꯅꯦꯕ ꯇꯤꯟꯅꯒ ꯆꯥ ꯂꯩꯕꯒ. ꯀ꯭ꯋꯥ ꯃꯅꯥ ꯁꯤ ꯀꯩꯅꯣꯁꯦ ꯍꯥꯠꯇꯣꯛꯈꯤꯕ ꯐꯔꯅꯤꯗ ꯄꯥꯈꯪ ꯀꯔꯤ ꯀꯩꯅꯣꯝ ꯍꯪ. ꯑꯁꯤ ꯃꯈꯣꯡ ꯀꯛꯊꯠꯈ꯭ꯔꯒꯦ. ꯑꯣꯝꯊꯠꯂꯒ ꯌꯥꯝꯃꯦ ꯁꯤ ꯄꯥꯜꯂꯤ ꯌꯣ ꯁꯤ ꯃꯁꯥꯁꯤꯅ. ꯈꯔ ꯄꯥꯜꯂꯤ ꯇꯤꯛꯏ ꯃꯁꯥꯁꯦ. ꯇꯤꯟ ꯆꯥꯁꯤꯜꯂꯦ. ꯌꯥꯝꯃꯝꯒꯅꯤꯅꯦ ꯍꯩꯅꯧ. ꯌꯥꯝꯃꯦ. ꯅꯨꯃꯤꯠ ꯀꯌꯥꯅꯤꯗ ꯃꯨꯟꯗꯣꯏꯁꯤꯅ? ꯊꯨꯅ ꯃꯨꯟꯕꯅꯤ ꯁꯤ ꯃꯖꯥ ꯍꯩꯅꯧꯗꯣ. ꯑꯁꯦꯡꯕ ꯃꯖꯥ ꯍꯥꯏꯒ ꯆꯞ ꯃꯥꯟꯅꯕꯅꯦ. ꯐ꯭ꯔꯨꯇꯤ ꯅꯠꯇꯕ? ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯦꯡꯒꯣ ꯃꯥꯟꯕꯤ ꯑꯃ ꯂꯨꯄꯥ 5 ꯄꯤꯕ ꯕꯣꯇꯜꯒꯤꯗꯣ ꯑꯣꯏꯖꯥꯠꯂꯥ? ꯍꯩꯅꯧ 30 ꯍꯦꯜꯂꯝꯒꯅꯤꯅꯦ. ꯅꯨꯃꯤꯠ ꯀꯌꯥꯅꯤꯗꯣ ꯃꯨꯟꯗꯣꯏꯖꯥꯠꯅꯣ ꯁꯤꯕꯣ? ꯑꯩ ꯉꯥꯏꯍꯥꯛꯇ ꯍꯥꯏꯗꯣꯛꯀꯦ ꯇꯧ ꯂꯩꯔꯝꯒꯅꯤꯀꯣ. ꯃꯨꯜꯂꯦꯅꯦ ꯁꯤꯗꯤ. ꯃꯨꯜꯂꯦ ꯂꯣꯏꯅ ꯄꯠꯄꯨ ꯄꯠꯁꯜꯂꯦ. ꯑꯁꯪꯕꯁꯨ ꯌꯥꯎꯋꯦ. ꯉꯁꯥꯏ ꯀꯥꯏꯔꯝꯃꯗꯤ ꯕꯦꯝꯃꯅ. ꯂꯧꯊꯣꯛꯑ ꯊꯝꯂꯩ. ꯄꯦꯠꯄ ꯍꯦꯟꯃꯟꯒꯔꯦ. ꯑꯁꯤꯗꯤ ꯄꯨꯔꯥ ꯀꯩꯅꯣ ꯇꯧꯔꯦ. ꯃꯨꯟꯃꯟꯗꯅ ꯑꯇꯩꯗꯤ ꯀꯩꯅꯣ ꯇꯧꯋꯦ. ꯁꯤꯅ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯗꯦꯅ. ꯆꯞ ꯆꯥꯔꯦ. ꯁꯤꯛꯇꯝ ꯃꯨꯟꯖꯤꯜꯂꯦ ꯖꯔ ꯂꯥꯎꯅ. ꯆꯥꯔꯣꯅꯦ. ꯑꯁꯤꯅ ꯇꯧꯕꯤꯕ ꯌꯥꯔꯣꯏ. ꯂꯥꯡꯉꯥꯏ ꯄꯠꯈꯤ ꯃꯥꯜꯂꯦ. ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯃꯨꯜꯂꯅꯤ ꯈꯜꯂꯨꯗꯦ. ꯄꯠꯂꯦ. ꯍꯥꯎꯔꯦ.
ꯄꯨꯛ ꯊꯜꯂꯦꯗ